समाजकी थबक तौबा नर्सिंग बिल्डिंग अमा सेमकटपा लोइना लोइना एम्पावरमेंट तौबा जुटसिंग तुंगे आशा पीननबा थबक तौबा शांति चानसिंग हिरमदा तौबा लमसिंगसिदा मैम खंबीबा करेज तौब हौरईबा मई क्या मेसेज मखा ताना सिगुम्बा समाज की अफब थबकसिंगसे तौगदबनी तौननब वाखल थमसे हाब मेसेज हिरमदैदा एसोसिएशन ऑफ प्रोफेशनल्स एवार्ड से एवार्ड से ममांग 2020 एवार्ड से सोसाइटी ममान गाइजई है डिनाई तौबनी प्रोफाइल कन्ना ऑर्गनाइजेशन कॉलेज टीम ट्वेल्व मैम प्रोफाइल पीनब थानब इन्वाइट तौरपद जोइन चलगा लौजरबनी एवार्ड की का हेना इम्प्रेशन एवार्ड से इम्प्रेशन पीब पीदबी वफम खुरप लेजे अखोना तौजरीब होनजरीब खरसे चमना लेमेन थाकता मनजब खरा सोसाइटी पीनब होनजबनी तौजरीबना खाई महल है खनजब सोसाइटी पीजनीब मैं पीजनीब मेसेज है मिंचत है कईदौद अखोना फंगे है तानरग याब नाते तौजरीब थबक मिंचतनी है खलग नतब मी पोबनी माइसीद कईगुब खर तौगदबनी है वाखलोद तौफम थोपई थौदान खरनी है तौब तुंग मिंचत है इनरकदब सा मथंता खंहदना तानरग लेरमगदब पोसक अमनी है अदुमायना हाइजनिंगी अखोई सोसाइटी मैम पुनमक रेस्पेक्ट ऑफ कम्युनिटीज कास्ट जेंडर रिलीजन शांति हिंनब वखल थमसी अखोई मैम हारमोनियसली कोऑपरेटिव चलीनब चाउखोनब कलेक्टिव फ्यूचर सेमीनब येतनरीब मुक्नरीब यानत्रीब भाव तानत्रीब पुनमसे शांति लंबीद चाना चिना इचिल इनाउगी वखलोन रिजॉल्व तौनब पुनमकी कलेक्टिव फ्यूचर नेक्स्ट जनरेशन पीरमनबी वखलोन से खुद
ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯁꯤꯗ ꯑꯄꯤꯜ ꯁꯤꯟꯗꯨꯅ ꯇꯧꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯔꯤꯁꯦꯟꯠꯂꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯂꯤꯇꯥꯟꯒꯤ ꯒꯨꯝꯕ ꯈꯨꯡꯒꯪ ꯑꯃꯗ ꯊꯣꯛꯈꯤꯕ ꯄꯥꯡꯒꯜꯒꯤ ꯅꯍꯥ ꯈꯔ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯨꯔꯛꯏ ꯍꯥꯏꯅ ꯇꯧꯕ ꯏꯟꯁꯤꯗꯦꯟꯗꯣ ꯃꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯑꯣꯏꯕ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯒꯤ ꯈꯨꯠ ꯊꯣꯛꯆꯔꯒ ꯂꯥꯛꯈꯤꯕꯁꯤꯡꯁꯦ ꯃꯁꯤ ꯂꯥꯟꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯦ ꯍꯥꯏꯅ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯆꯞ ꯆꯥꯅꯕ ꯋꯥꯍꯩ ꯋꯥꯇꯥ ꯅꯠꯇ꯭ꯔꯒꯅ ꯃꯗꯨꯒꯤ ꯆꯞ ꯆꯥꯅꯕ ꯊꯧꯑꯣꯡꯁꯤꯡ ꯑꯩꯈꯣꯏ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯗꯨ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯒꯤ ꯅꯍꯥꯁꯤꯡ ꯑꯗꯨꯒ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡꯗꯣ ꯇꯨꯡꯗ ꯇꯧꯕꯤꯗꯅꯕ ꯆꯠꯄꯤꯗꯅꯕ ꯄꯨꯛꯅꯤꯡ ꯐꯥꯊꯅꯅꯕ ꯃꯈꯥ ꯇꯥꯅ ꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯃꯁꯤ ꯊꯣꯛꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯃꯔꯤ ꯂꯩꯅꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯨꯅꯁꯨ ꯃꯣꯏꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯣ ꯃꯗꯨ ꯆꯞ ꯆꯥꯅ ꯊꯣꯛꯂꯛꯑꯒ ꯁꯤꯒꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯊꯝꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯗ ꯑꯆꯧꯕ ꯃꯥꯡꯂꯣꯝꯗ ꯊꯥꯡꯗꯣꯔꯛꯄ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯂꯩ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯒꯅꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯣꯛꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯅ ꯍꯧꯔꯛꯏꯕ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯦ ꯃꯁꯤꯗ ꯃꯍꯩ ꯃꯁꯤꯡꯒꯤ ꯂꯝꯗ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯂꯝꯗ ꯑꯃꯁꯨꯡ ꯊꯕꯛ ꯏꯪꯈꯥꯡꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯗ ꯑꯁꯥ ꯑꯃꯃꯝꯗꯤ ꯄꯤꯔꯝꯅꯅꯕ ꯃꯁꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ.